ngasi phongki batuan tungan bu manipuri sifong singdagi maruibi ipausing myamna thamjagi ahanbada China gi fighter jet singna Taiwan Island gi manak na paisilakhre haina defense ministry na claim tarakre China gi military fighter jet kuntraga taruk amadi bomber sing Taiwan ithat gi manak na paisilakhre haina Taiwan gi defense ministry na phongdokre matam sangna masa marumdom lengak sariba island asigi mayokta China na makogi ngamkhaini haina kyara khana claim tawbaga loinana makal makha kya ge threat sing pirakpa leptri haina su defense ministry gi mekedi gi phongdorakre hauki bathangja numita su China gi aircraft tara Taiwan gi maiden line lanchin na Taiwan state ta paisilakhre Taiwan state asi island oiba Taiwan gi khara top na leba maphamne Papamadura China gi Shenyang J-11 aircraft taruk amasung J-16 aircraft nipan Taiwan gi mainland pasilakpi gi thaudok thokre China amadi Taiwan kumsing English nga magasamapan nifugu mapanda tokai leba amamam oina lainar khrabani thaudo adu sayi lisang sina civil war thokraba matung China gi Communist Party na China gi mainland adu control tawduna thamkibani matam adudagi hauna island oiriba Taiwan country China Republic ki saru ama kaidawnungdu oikidi adubu China na di haujiksu Taiwan sima khoigi mainland China namduna punsingani yadragadi tangai phadana shakti kya sejinaduna Beijing gi makara thamgani hainasu akan bukhongjang sangsilaktibani kumsing English ngani ga kungani thogi mayai thangba matamdagi hauna China gi president Xi Jinping gi lengangna anobu khongthang kya lokatuna Taiwan bu makhoi gi ngangkhai manungda thamnana bu honaduna lakli matam adudagi hauna China na makhoi gi fighter plane kaya amadi bomber sing Taiwan Island manakna paisilakpadana tana Taiwan gi samudra sarukta missile kya leptana kapsin bagi thawong sing chathaduna lakli haina defense ministry gi mekedi gi phongdorakli ngarang thangja numita su China gi Chengdu J-10 fighter Y-8 anti-submarine warfare plane amadi Hi-6 bomber 6 Taiwan Island gi khanong sup thangmada leramba thengnaki hainasu Ministry of Defense ki megedi gi thadorakpa warul sing leba sigi website ki thadorakre makata na haujiksu China gi drone ahum Taiwan ngamkhai manungda paisilakpa du detect tawba ngamkhre hainasu Taiwan gi megedi gi claim tarakli hainasu paus na phongdorakli atopa paw amanamo North Korea bo nuclear khulai thadok hanba haibisi Indo-Pacific ta maratapa phibam lingnabagi precondition ni yun North Korea bo nuclear khulai natraga nuclear program thadok hanba haibisi Indo-Pacific region na maratapa phibam lingnabagi precondition amani hainasu South Korea gi president Yoon Suk Yeol na nomaijun mita phongdokre amadi kariguma nona di nuclear stawnaba warep laurabadi maki laibang na angamba mating pangnana hojik sumakata na sem saduna lei haikre Yonhap News Agency ki report matung ina yun na wapamasi Cambodia gi capitals Phnom Penh na pangtokpa East Asia Summit amada phongdokibani Summit adu the Association of Southeast Asian Nation gi member states ngamadi South Korea US Japan amasum China yauna dialogue partner Nipan gi lusing basing punki President Yoon haiki madudi Indo-Pacific ta marata paphibam lakhangi hairabadi North Korea bu nuclear khulai thadokhanba haibisi yamna mathau tai international community na hanjin warning piba laina kariguma North Korea na atopa intercontinental ballistic missile kapa natragana nuclear test ama pangtok patarabadi international community na akanba response pigadabani haina sumaki office na press release ama da phongdoki denuclearizations commitments ulakpa matamda North mating sauna pigani haiba yungi initiative ki matangna palladuna statement aduna hai matam pumada South Korea na North dialogue sa thanaba thonglauna hangduna lei kariguma North Korea na denuclearization khongthang lokholakpa tarabadi aikhoi gi thoranga sanana akhak palaitana mating pangani South China sida unkhana ba hengalakadaba khongthang sing lokhotanaba appeal tawraduna yun haiki madudi Sea the freedom of navigation amasum overflight ki mapung phab kudong saba labor rules in the base toba maritime order ki matungina marata pamadi nungaye phabagi lambi piba sea ama haibadu ohengadabani Ukraine gi land gi matang na palladuna yun haiki madudi Russia na lebadu landari badu international law khongawnai maduna Ukraine gi miyam gi punsi amasum human right asoba threat ama piri Ukraine gi sovereignty territorial integrity amadi political independence ikai khumnagadabani South Korea na land gi saitheng nanglaba laiba sida piba humanitarian mateng hengalagani hainasu South Korea gi president asina phongdoki
Myanmar democracy mayai chai tharakpigi phibamda nungnang uladuna yunna laibadura freedom amasum democracy amuk halaklagani haibigi thajabusu phongdokhe haidi magna makha taraduna international community ga kusamnaraga South Korea na Myanmar gi miyam the humanitarians mateng hena piragana ki yunna amuhana ma ki government da Indo strategy panam ga sanana South Korea na freedom human right amasum rule of law ta thajaba thamduna makha na thabak tawgani henesu amuhana phongdokhe henesu paus na makha tarakli Loisilakpo ina to papa mana Ukraine gi lanmi singna Kherson loksing khraba matung tarakpada Russia lanmi sing leba sidagi mapung fana takthokani wasakre Ukraine gi Kherson city digi Russia gi lanmi sing maithi banangduna handokhraba matungda Russia gi leba sida leiriba lanmi sing takthokani haina President Volodymyr Zelensky nu wasakre haina official report amagi matungina phongdorakli President Zelensky na haikibada Russia gi lanmi singna Kherson city digi handokthringe imamangda city edu leiriba infrastructure kya ma thugaidun amanga ta tuon kibaga loinana landmine kya su phumjinduna thamlongki Russia na Ukraine landa shilakhiba thama palom matam phajilakpa sida Ukraine Kherson city bu amukhana recapture toba ngamkiba si Ukraine gi oina yamna sauna maipakpa mani Ukraine gi lanmi singa duna Kherson city da sanglakhiba matamda mapam adura leiramba civilian singna Lengona duna harautem phongdonaki Russia na khudum chanduna leiriba Ukraine lamdam gi saruktagi lanmi takthokina ba makhata na khona khigani hanesu Volodymyr Zelensky gi worol dudasu phongdokli Ukraine gi city amadi bele singda leiriba miyamna Russia gi lanmi gi makhutagi maning makhatam hangani haina thajaba piki aikoina Ukraine gi miyambu kawbu leiti amadi makhoibu hundoktuna satpasu tawroi Ukraine Kherson bu amuhana lauksin ba haibisi Russia gi oinadi yamna ningba kainingai ni haiba thawongni oiba thawongni Russia gi President Vladimir Putin na Kherson city bu annex tawre haina lakthokraba sayol taruki matung tarakpada Ukraine gi lanmi singna Kherson bu amuhana lauksin ba ngamkhrabani Ukraine gi kha amadi nongpok thangwadi leiriba province mari Russia na annex tawre haina lakthokiba international gi law thugaibani haina su President gi worol adu haidi ngasi Ukraine gi lanmi singna Kherson de leiriba makoi gi phibam hena sasinankre Haujik city edu Russia gi lanmi singna phumjinduna thamlamba landmine sing adu laukthokna bohnari loinana miyam gi tangai phadaba service sing adu phangana na bohnari Ukraine gi official amana phongdokhibada Kherson da oiriba phibamasi humanitarian gi oina yamna khudong thiningai hoi city edu leiriba resident sing na phongdokhibada makhoina thaknabi ising hidak amadi chana chinjak sing phangdaba loinana electricity phangmangamdre Ukraine gi police na resident sing adu da Russian force khusamna ba thabak torama miyoi sing adu masa khangdokna bohana bada mateng pangna bas pofam je sangseli Russia gi lanmi singna Kherson city digi handokhraba matungda Ukraine gi police officer sing city edu halakre amadi public broadcasting service su mausa gumna thabak tobo hokre Ukraine gi national police chief oiriba Pona phongdokhiba wafam amada haujik city edu police sani rom hena mathau tobo hokre loinana checkpoint sing linkhatpaga loinana war crime ni sena ba yai habigi document sing khomjingkhre Kherson city gi nongpok thangwada leiriba Kakhovka district Russia na appoint over administration thamkhrabani hairiba district asi Ukraine gi lanmi singna lokshilakpa yana leiri hauji koina sumyam pau si matang ase lusinjarage amasumyam puna no update ngamina se su channel si mekedi gi su myang infam na thamjari